ꯌꯥꯝꯅ ꯄꯤꯛꯈ꯭ꯔꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯂꯥꯏꯔꯔꯕ ꯌꯨꯝ ꯑꯃꯗ ꯏꯕꯨꯆꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯥꯕꯤꯇ꯭ꯔꯤꯒ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯇꯣꯝꯕꯤꯒ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯆꯧꯕ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯂꯧꯃꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯈꯨꯟ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯥꯏꯔꯕ ꯖꯃꯤꯟꯗꯥꯔ ꯑꯃꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯃꯤꯟꯗꯥꯔ ꯑꯗꯨꯅ ꯃꯊꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯤꯔꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯧꯐꯝ ꯑꯗꯨ ꯑꯩꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯆꯧꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯤꯗꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯂꯧꯐꯝ ꯑꯗꯨ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯂꯧꯐꯝ ꯑꯗꯨ ꯂꯧ ꯑꯣꯏꯗꯕꯗꯒꯤ ꯃꯍꯥꯛꯅ ꯈꯟꯈꯤ, ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯔꯦꯜ ꯑꯣꯏꯅ ꯊꯥꯔꯒꯗꯤ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯣꯠꯅꯖꯔꯒ ꯂꯧꯐꯝ ꯑꯗꯨꯗ ꯃꯥꯏꯔꯦꯟ ꯑꯣꯏꯅ ꯊꯥꯈꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯁꯨ ꯑꯩꯅ ꯊꯥꯈ꯭ꯔꯤꯕ ꯃꯥꯏꯔꯦꯟꯁꯤꯡꯁꯤꯅ ꯑꯣꯏꯗ꯭ꯔꯕꯗꯤ ꯖꯃꯤꯟꯗꯥꯔꯗꯨꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯂꯧꯐꯝꯁꯦ ꯃꯨꯟꯕꯤꯈꯤꯕ ꯇꯥꯔꯦ꯫ ꯂꯧꯐꯝꯁꯤꯇꯅꯤꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯖꯔꯤꯕꯁꯦ꯫ ꯍꯦ ꯏꯁꯣꯔ, ꯅꯪꯅꯗꯤ ꯄꯨꯝꯅꯃꯛ ꯎꯔꯤꯕꯅꯤꯀꯣ꯫ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃꯇꯗꯤ ꯄꯣꯠꯊꯣꯛ ꯐꯍꯟꯕꯤꯌꯨꯕ, ꯖꯃꯤꯟꯗꯥꯔꯒꯤ ꯄꯩꯁꯥ ꯈꯔꯇ ꯑꯣꯏꯁꯨ ꯁꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯆꯍꯤ ꯑꯗꯨ ꯏꯕꯨꯆꯧꯕꯒꯤ ꯃꯥꯏꯔꯦꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯕꯨꯞ ꯇꯕꯨꯞ ꯂꯥꯎꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯇꯣꯝꯕꯤ, ꯎꯔꯕ꯭ꯔꯥ? ꯑꯩꯒꯤ ꯃꯥꯏꯔꯦꯟꯁꯤꯡ ꯑꯁꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯤꯕꯅꯤꯅꯦꯍꯦ ꯅꯪꯕꯨ꯫ ꯃꯅꯤ ꯃꯣꯏ ꯇꯥꯃꯣ, ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯏꯁꯣꯔꯗ ꯆꯥꯝꯃꯔꯛ ꯍꯟꯅ ꯈꯨꯠ ꯂꯨꯅꯔꯒ ꯈꯨꯔꯨꯝꯖꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯦ ꯆꯍꯤꯒꯤ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯐꯑꯣꯏꯕꯤ ꯏꯃꯥꯗ ꯈꯨꯔꯨꯝꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯐꯠꯈꯤꯗ꯭ꯔꯕ ꯖꯃꯤꯟꯗꯥꯔ ꯑꯗꯨꯅ ꯏꯕꯨꯆꯧꯕꯒꯤ ꯃꯥꯏꯔꯦꯟꯒꯤ ꯄꯣꯠꯊꯣꯛ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯊꯣꯛꯏ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯧꯐꯝ ꯑꯗꯨꯗ ꯌꯦꯡꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯅꯦ ꯃꯥꯒꯤ ꯃꯥꯏꯔꯦꯟꯁꯤꯡ ꯑꯁꯤꯗꯤ ꯍꯥꯏꯒꯨꯝꯅ꯫ ꯃꯁꯤ ꯌꯣꯜꯂꯕꯗꯤ ꯃꯍꯥꯛꯇꯤ ꯄꯩꯁꯥꯅ ꯂꯣꯏꯔꯅꯤꯅꯦ꯫ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯗꯣꯔꯛꯑꯗꯤ ꯑꯩꯗꯤ ꯃꯥꯒꯤ ꯂꯧꯐꯝꯁꯦ ꯀꯥꯏꯗꯒꯤ ꯐꯪꯒꯅꯤ? ꯃꯍꯥꯛꯀꯤ ꯂꯧꯐꯝꯁꯦ ꯑꯩ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯅꯣ, ꯑꯩꯅ ꯉꯝꯗꯕ ꯄꯣꯠꯕꯨ ꯂꯩꯕ꯭ꯔꯥ? ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯌꯦꯡꯂꯒ ꯏꯕꯨꯆꯧꯕꯒꯤ ꯂꯧꯐꯝ ꯑꯗꯨ ꯃꯥꯡ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯧꯐꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯥꯡ ꯇꯥꯛꯂꯕ ꯃꯥꯏꯔꯦꯟꯁꯤꯡ ꯑꯗꯨ ꯎꯕꯗ ꯏꯕꯨꯆꯧꯕ ꯑꯗꯨ ꯃꯊꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯏꯁꯣꯔ, ꯅꯪꯁꯦ ꯂꯥꯏꯔꯔꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯇꯧꯕꯤꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯏꯃꯥ, ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ, ꯂꯣꯏꯅꯃꯛ ꯎꯠ ꯑꯣꯟꯈ꯭ꯔꯦꯅꯦ ꯏꯃꯥ꯫ ꯅꯆꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯍꯣꯠꯅꯖꯈꯤꯕꯗ ꯃꯥꯏꯔꯦꯟꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯀꯥꯟꯗ ꯂꯣꯏꯅꯃꯛ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩ ꯖꯃꯤꯟꯗꯥꯔꯒꯤ ꯄꯩꯁꯥ ꯀꯔꯝꯅ ꯁꯤꯡꯗꯧꯔꯤꯕꯅꯣ? ꯑꯁꯣꯝꯗꯅ ꯖꯃꯤꯟꯗꯥꯔꯅ ꯏꯕꯨꯆꯧꯕꯕꯨ ꯂꯥꯡ ꯊꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯩ ꯏꯕꯨꯆꯧꯕ, ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩ ꯄꯩꯁꯥ ꯌꯥꯝ ꯆꯤꯜꯂꯤꯀꯣ꯫ ꯃꯊꯣꯏ ꯅꯠꯇ꯭ꯔꯒꯅꯦ ꯃꯍꯨꯠ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯪꯒꯤꯅꯦ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ꯫ ꯅꯪ ꯌꯦꯡꯕꯗ ꯑꯩ ꯆꯔꯥ ꯍꯦꯜꯂꯨ ꯍꯥꯏꯕ꯭ꯔꯣ? ꯖꯃꯤꯟꯗꯥꯔ ꯁꯥꯍꯕ, ꯑꯩꯒꯤ ꯃꯥꯏꯔꯦꯟ ꯊꯥꯖꯕꯗꯨꯁꯨ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯣꯡꯃ ꯅꯤꯅꯤꯁꯤꯡꯗ ꯃꯊꯣꯏ ꯈꯔ ꯄꯤꯈꯠꯂꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯍꯨꯠꯇꯨꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯤ ꯉꯝꯒꯗꯕ ꯃꯥꯟꯗꯦꯅꯦ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕ꯫ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯄꯤꯕꯤꯌꯨ꯫ ꯍꯩ, ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯔꯒꯗꯤ ꯑꯩꯗꯤ ꯀꯔꯤ ꯆꯥꯗꯣꯔꯤ ꯍꯥ? ꯅꯣꯏꯗ ꯄꯩꯁꯥ ꯄꯤꯊꯣꯛꯂꯤꯕꯗꯣ ꯃꯊꯣꯏ ꯈꯔ ꯆꯥꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯤꯡꯂꯤꯕꯅꯤꯅꯦ꯫ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯤ ꯐꯔꯦ, ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯅꯤꯅ ꯊꯥꯗꯣꯛꯂꯒꯦ꯫ ꯃꯊꯣꯏꯗꯤ ꯋꯥꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯏꯕꯨꯆꯧꯕꯗꯨ ꯖꯃꯤꯟꯗꯥꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯁꯦꯜ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯃꯊꯟꯇ ꯈꯟꯖꯩ, ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯇꯧꯗꯣꯔꯤꯁꯦ꯫ ꯄꯩꯁꯥ ꯍꯥꯏꯔꯨꯗꯣꯔꯤꯁꯦ ꯂꯩꯇꯕꯅꯤꯅ ꯎꯄꯥꯏꯗꯤ ꯀꯔꯤ ꯂꯩꯒꯦꯗꯣ? ꯏꯇꯥꯎ, ꯅꯪ ꯂꯥꯛꯂꯝꯃꯤꯔꯣ? ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ? ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦꯍꯦ? ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯏꯁꯨꯛ ꯁꯨꯛꯏꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦ? ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯅꯤ? ꯏꯇꯥꯎ, ꯑꯩꯒꯤ ꯃꯥꯏꯔꯦꯟ ꯈꯔ ꯊꯥꯖꯕꯗꯨꯁꯨ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯦ꯫ ꯀꯅꯥꯅ ꯇꯧꯔꯤꯕ ꯈꯪꯗꯦ꯫ ꯑꯗꯨꯅ ꯖꯃꯤꯟꯗꯥꯔꯅ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯌꯥꯝ ꯀꯟꯅ ꯊꯧꯔꯛꯏ꯫ ꯃꯍꯨꯠꯇꯨꯕꯨꯗꯤ ꯃꯊꯪ ꯆꯍꯤ ꯄꯤꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯊꯣꯏꯗꯨꯗꯤ ꯌꯥꯝ ꯌꯥꯡꯅ ꯄꯤꯔꯛꯎ ꯍꯥꯏꯔꯦ꯫ ꯄꯩꯁꯥꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯅꯤ꯫ ꯍꯣꯏꯗ ꯏꯇꯥꯎ, ꯀꯩꯅꯣ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯗꯨꯅꯤ ꯏꯇꯥꯎ ꯍꯥꯏꯕꯗꯨꯗꯤ꯫ ꯑꯩ ꯄꯩꯁꯥ ꯂꯧꯊꯣꯛꯎꯈꯤꯒꯦ꯫
ꯅꯪ ꯌꯥꯝ ꯌꯥꯡꯅ ꯖꯃꯤꯟꯗꯥꯔꯒꯤ ꯄꯩꯁꯥꯗꯣ ꯄꯤꯊꯣꯛꯎꯆꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯧꯐꯝꯗꯣ ꯁꯣꯏꯗꯅ ꯃꯨꯟꯈ꯭ꯔꯅꯤ ꯃꯥꯅ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯏꯕꯣꯆꯧꯕ ꯑꯗꯨ ꯖꯃꯤꯟꯗꯥꯔꯒꯤ ꯌꯨꯝꯗ ꯄꯩꯁꯥ ꯑꯗꯨ ꯄꯤꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯩꯁꯥ ꯑꯗꯨ ꯖꯃꯤꯟꯗꯥꯔꯒꯤ ꯃꯈꯨꯠꯇ ꯏꯕꯣꯆꯧꯕꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯃꯤꯟꯗꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯣꯆꯧꯕ, ꯅꯪꯒꯤ ꯃꯊꯣꯏꯁꯤꯗꯤ ꯌꯥꯝꯅ ꯂꯤꯛꯏꯅ, ꯅꯪꯅ ꯃꯊꯣꯏ ꯄꯨꯊꯔꯛꯏꯕꯁꯦ ꯊꯥ 4-5ꯗꯤ ꯁꯨꯔꯕꯅꯤ, ꯃꯁꯤꯅ ꯑꯣꯏꯕ ꯖꯥꯄꯣꯟꯇꯦ꯫ ꯑꯋꯥꯠꯄ ꯄꯩꯁꯥꯗꯣ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯁꯤꯜꯂꯛꯅꯕ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯧꯐꯝꯗꯣ ꯑꯩꯒꯤ ꯃꯤꯡꯗ ꯏꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧ꯫ ꯏꯕꯣꯆꯧꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯒ ꯋꯥꯔꯤ ꯇꯥꯟꯅꯖꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯅ ꯇꯧꯗꯧꯔꯤꯕꯁꯤꯕꯨ, ꯂꯧꯕꯨꯛꯇꯨꯁꯨ ꯂꯣꯏꯅꯃꯛ ꯃꯩ ꯆꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯑꯩꯅ ꯊꯥꯗꯣꯔꯤꯁꯦ ꯃꯐꯝꯗꯨꯒ, ꯀꯔꯤ ꯊꯥꯔꯒ ꯑꯣꯏꯗꯣꯔꯤꯅꯣꯕ? ꯖꯃꯤꯟꯗꯥꯔꯅ ꯃꯔꯣꯜ ꯑꯃ ꯃꯊꯣꯏ ꯄꯤꯔꯛꯎꯒ ꯃꯍꯨꯠ ꯄꯤꯔꯛꯎꯒ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯃꯣꯏ ꯇꯥꯃꯣ, ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯍꯦꯛꯇ ꯂꯥꯛꯆꯅꯤ꯫ ꯑꯩꯅ ꯏꯃꯥ ꯐꯋꯣꯏꯕꯤꯗꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯅꯤꯖꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯈꯜꯂꯅꯨ, ꯇꯨꯝꯃꯁꯤ, ꯑꯍꯤꯡꯁꯦ ꯊꯦꯡꯖꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯒ ꯅꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯏꯕꯣꯆꯧꯕ ꯑꯗꯨ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯛꯂꯕꯒꯤ ꯃꯇꯨꯡꯗ ꯏꯕꯣꯆꯧꯕꯒꯤ ꯃꯪꯗ ꯑꯉꯛꯄ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯝꯃꯤ꯫ ꯍꯦ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯄꯪꯕ, ꯅꯪꯒꯤꯗꯃꯛꯇ ꯅꯃꯥ ꯑꯩ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯍꯦꯛ ꯀꯥꯎꯐꯗꯦꯀꯣ꯫ ꯅꯪꯒꯤꯗꯃꯛꯇ ꯅꯃꯥ ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯧꯔꯥꯡ ꯇꯧꯔꯕꯅꯤ꯫ ꯍꯌꯦꯡ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯄꯣꯊꯥꯖꯕ ꯎꯖꯥꯎ ꯑꯗꯨ ꯇꯧꯈꯥꯏꯔꯨꯆꯣ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯅ ꯀꯨꯃꯣꯟ ꯈꯨꯗꯤꯡꯒꯤ ꯊꯥꯒꯗꯕ ꯆꯔꯥ ꯑꯗꯨ ꯊꯝꯂꯝꯂꯕꯅꯤ꯫ ꯃꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯆꯔꯥꯅꯤ꯫ ꯆꯔꯥ ꯑꯗꯨ ꯊꯥꯔꯒ ꯑꯐ ꯑꯐꯕ ꯄꯣꯠꯊꯣꯛ ꯊꯣꯛꯇꯨꯅ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯣꯛꯄ ꯑꯣꯏꯖꯔꯨꯀꯣ ꯏꯆꯥꯁꯤꯗꯤ꯫ ꯏꯃꯥ, ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦꯅꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯒꯤ ꯃꯪꯗꯅꯦ ꯏꯃꯥ ꯐꯋꯣꯏꯕꯤꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯅ ꯑꯋꯥꯕꯁꯦ ꯎꯔꯒꯅꯦ ꯑꯩꯒꯤꯗꯃꯛꯇ ꯃꯤꯇ꯭ꯔꯪꯒꯤ ꯆꯔꯥ ꯑꯃ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯄꯣꯊꯥꯖꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯅꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯕꯨ ꯆꯠꯂꯒ ꯑꯁꯦꯡꯕꯃꯛ ꯌꯦꯡꯉꯨꯒꯗ꯭ꯔꯅꯦ? ꯈꯪꯗꯦꯅꯦ ꯏꯃꯥ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯆꯥꯒꯤ ꯃꯪꯗ ꯐꯋꯣꯏꯕꯤ ꯏꯃꯥ ꯎꯔꯝꯃꯤ ꯍꯥꯏꯕ? ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯔꯒ ꯌꯦꯡꯕ ꯉꯝꯂꯝꯂꯔꯣꯏꯅꯦ꯫ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯆꯥꯁꯤꯗꯤ ꯆꯠꯇꯅ ꯌꯦꯡꯉꯨꯕꯗ ꯀꯔꯤ ꯀꯥꯏꯒꯅꯤ? ꯅꯪꯅꯁꯨ ꯑꯩꯅꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯅꯁꯨ ꯐꯋꯣꯏꯕꯤ ꯏꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯧꯅꯤꯖꯔꯤꯕ, ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯆꯥꯁꯤꯗꯤ ꯆꯠꯇꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ, ꯀꯔꯤ ꯀꯥꯏꯒꯦ? ꯈꯪꯗꯦꯗ ꯏꯃꯥ, ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯑꯩꯁꯨ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯆꯠꯇꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯑꯩꯒꯤ ꯃꯪꯂꯥꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕ ꯑꯗꯨ ꯂꯧꯕꯨꯛꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯄꯣꯊꯥꯖꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯪꯂꯛꯂꯒ ꯏꯁꯣꯔꯕꯨ ꯈꯣꯏꯔꯝꯖꯔꯛꯂꯝꯃꯤ꯫ ꯍꯦ ꯏꯁꯣꯔ, ꯑꯄꯪꯕ ꯅꯆꯥꯅꯤ, ꯑꯔꯥꯟ ꯑꯍꯣꯏ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯍꯦ ꯎꯖꯥꯎ, ꯅꯪꯒꯤ ꯅꯈꯣꯡ ꯑꯁꯤ ꯑꯩꯅ ꯉꯁꯤ ꯇꯧꯈꯥꯏꯕ ꯇꯥꯔꯦꯗꯣ꯫ ꯅꯉꯣꯟꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯥꯎꯕꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯊꯔꯒ ꯎꯖꯥꯎ ꯑꯗꯨꯕꯨ ꯇꯧꯈꯥꯏꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯈꯔ ꯇꯧꯈꯠꯂꯛꯂꯕꯒꯤ ꯇꯨꯡꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯐꯤ ꯑꯉꯥꯡꯕꯅ ꯌꯣꯝꯂꯤꯕ ꯄꯣꯌꯣꯝ ꯑꯃ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯁ, ꯃꯁꯤꯗꯤ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯝꯂꯦꯅꯦ꯫ ꯏꯃꯥ ꯐꯋꯣꯏꯕꯤꯅ ꯑꯩꯕꯨ ꯆꯥꯟꯕꯤꯔꯦ꯫ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯤ ꯉꯁꯤꯗꯒꯤ ꯀꯣꯛꯄ ꯑꯣꯏꯖꯔꯒꯦꯀꯣ ꯏꯃꯥ꯫ ꯅꯪꯅ ꯄꯤꯕ ꯆꯔꯥ ꯑꯁꯦ ꯑꯩ ꯍꯌꯦꯡꯃꯛ ꯊꯥꯒꯦ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯅ ꯃꯍꯥꯛꯀꯤ ꯂꯧꯐꯝ ꯑꯗꯨ ꯇꯧꯈꯥꯏꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯃꯗꯤ ꯐꯋꯣꯏꯕꯤ ꯏꯃꯥꯅ ꯄꯤꯔꯝꯕ ꯆꯔꯥ ꯑꯗꯨ ꯃꯍꯥꯛꯅ ꯊꯥꯖꯤꯟꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯧꯐꯝ ꯑꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯗ ꯂꯧꯐꯝ ꯑꯗꯨ ꯑꯉꯛꯄ ꯐꯪꯅ ꯑꯆꯧ ꯑꯆꯧꯕ ꯈꯥꯃꯦꯟꯒꯤ ꯄꯥꯝꯕꯤꯅ ꯊꯟꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯆꯧꯕ ꯑꯗꯨ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯈꯣꯏꯔꯝꯖꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯅꯣꯅꯦ, ꯃꯪꯂꯥ ꯍꯥꯔꯥ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯏꯃꯥ ꯐꯋꯣꯏꯕꯤ, ꯅꯆꯥꯅ ꯏꯃꯥꯕꯨ ꯆꯥꯝꯃ ꯆꯥꯝꯃꯔꯛ ꯊꯥꯒꯠꯆꯔꯤ꯫
ꯃꯁꯤꯒꯤ ꯈꯥꯃꯦꯟꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤ ꯌꯣꯜꯂꯕꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯑꯩꯒꯤ ꯃꯥꯡꯉꯔꯣꯏꯗꯣ ꯏꯃꯥ, ꯑꯩ ꯖꯃꯤꯟꯗꯥꯔꯒꯤ ꯄꯩꯁꯥꯁꯨ ꯁꯤꯡꯕ ꯉꯝꯂꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯕꯣꯆꯧꯕꯅ ꯃꯍꯥꯛꯀꯤ ꯄꯣꯠꯊꯣꯛ ꯑꯗꯨ ꯄꯨꯔꯒ ꯕꯖꯥꯔ ꯀꯥꯔꯛꯂꯝꯃꯤ꯫ ꯏꯕꯣꯆꯧꯕꯒꯤ ꯇꯕꯨꯛ ꯇꯕꯨꯛ ꯂꯥꯎꯕ ꯈꯥꯃꯦꯟꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕ ꯃꯍꯥꯛꯀꯤ ꯂꯣꯠꯅ ꯊꯝꯕ ꯃꯅꯥꯏ ꯑꯃꯅ ꯂꯤꯕꯗꯒꯤ ꯄꯨꯝꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕ, ꯃꯗꯨꯒꯤ ꯏꯕꯣꯆꯧꯕꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦꯅꯦ, ꯐꯖꯈ꯭ꯔꯕ ꯈꯥꯃꯦꯟ ꯀꯌꯥ ꯄꯨꯔꯛꯇꯅ ꯕꯖꯥꯔꯗ ꯌꯣꯜꯍꯧꯏꯅꯦ꯫ ꯃꯍꯥꯛꯀꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯁꯤꯠꯈꯔꯦ꯫ ꯃꯍꯥꯛꯇꯤ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯖꯃꯤꯟꯗꯥꯔꯅ ꯂꯝꯗꯨ ꯀꯔꯝꯅ ꯂꯧꯗꯣꯔꯤ? ꯍꯩ ꯇꯣꯝꯕ, ꯅꯪꯒꯤ ꯋꯥꯐꯝꯗꯨꯅꯅꯦ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯕꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯉꯁꯤ ꯅꯊꯋꯥꯏ ꯊꯥꯒꯗꯕꯅꯤꯀꯣ꯫ ꯖꯃꯤꯟꯗꯥꯔꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯊꯥꯖꯃꯟꯗꯕꯗꯒꯤ ꯏꯕꯣꯆꯧꯕꯒꯤ ꯈꯥꯃꯦꯟ ꯊꯥꯔꯤꯕ ꯂꯧꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯒꯤꯁꯤꯗꯤ ꯑꯁꯦꯡꯕꯃꯛꯀꯤꯅꯤ, ꯌꯥꯝꯅ ꯐꯖꯩꯅꯦ꯫ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯃꯍꯥꯛꯅ ꯊꯥꯔꯨꯔꯤꯕꯅꯣꯅꯦ? ꯃꯍꯥꯛꯀꯤ ꯂꯧꯐꯝ ꯑꯁꯤꯗꯤ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ, ꯄꯣꯠ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏꯗꯧꯕ ꯂꯧꯐꯝꯅꯤꯅꯦ꯫ ꯍꯩ ꯇꯣꯝꯕ, ꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯆꯠꯁꯤ ꯂꯥꯎ, ꯏꯕꯣꯆꯧꯕꯒꯤ ꯌꯨꯝꯗ ꯆꯠꯂꯨꯁꯤ꯫ ꯑꯁꯨꯝꯅ ꯖꯃꯤꯟꯗꯥꯔ ꯑꯗꯨ ꯏꯕꯣꯆꯧꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯆꯧꯕ, ꯅꯉꯣꯟꯗ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯃꯇꯝ ꯆꯥꯅ ꯄꯤꯔꯛꯎ ꯍꯥꯏꯗꯅ? ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯊꯥꯒꯤ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇ꯭ꯔꯤꯕꯁꯦ? ꯑꯗꯨꯒ ꯅꯪꯒꯤ ꯂꯧꯐꯝꯗꯅ ꯐꯖꯈ꯭ꯔꯕ ꯈꯥꯃꯦꯟ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯍꯧꯔꯤ ꯍꯥꯏꯅ ꯇꯥꯏ꯫ ꯃꯗꯨꯅ ꯀꯃꯥꯏ ꯇꯧꯔꯤꯕ? ꯅꯪꯒꯤ ꯂꯧꯐꯝ ꯑꯗꯨꯗꯤ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯍꯣꯏ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕ, ꯍꯟꯗꯛꯇꯤ ꯈꯥꯃꯦꯟꯒꯤ ꯄꯣꯠꯊꯣꯛ ꯈꯔ ꯐꯖꯅ ꯑꯣꯏ꯫ ꯃꯗꯨ ꯌꯣꯜꯂꯒ ꯖꯃꯤꯟꯗꯥꯔꯗ ꯄꯤꯅꯕ ꯁꯦꯟꯗꯣꯏ ꯈꯔ ꯑꯩꯅ ꯊꯝꯖꯤꯟꯖꯕꯅꯤ꯫ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯁꯪꯗꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯖꯃꯤꯟꯗꯥꯔꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯂꯕꯅꯤꯅ ꯖꯃꯤꯟꯗꯥꯔ ꯑꯣꯏꯅ ꯄꯥꯏꯕꯤꯈ꯭ꯔꯣꯁꯦ꯫ ꯑꯗꯨꯅꯤꯗꯅ, ꯑꯗꯨꯝ ꯍꯥꯏꯅ ꯄꯩꯁꯥꯗꯣ ꯍꯦꯛ ꯄꯤꯊꯣꯔꯛꯎ꯫ ꯑꯗꯣ ꯅꯪꯒꯤ ꯂꯧꯐꯝꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯥꯊꯦꯛꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯀꯔꯝꯅ ꯄꯣꯠ ꯑꯣꯏꯔꯤꯕꯅꯣ? ꯅꯪꯒꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅꯦ꯫ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕ, ꯏꯁꯣꯔꯅ ꯎꯕꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯅꯥꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯂꯝ ꯃꯆꯦꯠ ꯑꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯃꯗꯨꯗꯒꯤ ꯄꯣꯠꯊꯣꯛ ꯈꯔ ꯊꯣꯛꯇ꯭ꯔꯕꯗꯤ ꯏꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒꯗꯤ ꯀꯔꯤ ꯄꯤꯖꯔꯒ ꯊꯝꯒꯅꯤ? ꯖꯃꯤꯟꯗꯥꯔꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤꯅ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯃꯥ ꯐꯋꯣꯏꯕꯤꯅ ꯆꯥꯟꯕꯤꯕꯗꯒꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯔꯨ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯖꯃꯤꯟꯗꯥꯔꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏ ꯁꯤꯡꯕ ꯉꯝꯂꯝꯃꯣꯏꯀꯣ꯫ ꯐꯛꯂꯥꯡꯒꯤ ꯋꯥꯡꯃꯗꯒꯤ ꯖꯃꯤꯟꯗꯥꯔꯅ ꯃꯈꯣꯏꯅ ꯁꯨꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯕ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯗꯅ? ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯅꯪꯅ ꯃꯁꯤꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯔꯨ ꯑꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯁꯨꯝꯅ ꯃꯅꯥꯏ ꯑꯗꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗꯕ ꯃꯇꯝꯗ ꯆꯥꯔꯥ ꯑꯗꯨ ꯏꯕꯣꯆꯧꯕꯒꯤ ꯌꯨꯝꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥꯃꯆꯥ ꯍꯥꯏꯕꯗꯨꯗꯤ꯫ ꯅꯪ ꯃꯨꯟꯅ ꯇꯥꯎ, ꯆꯥꯔꯥ ꯑꯁꯦ ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯂꯧꯐꯝꯗ ꯍꯨꯟꯖꯤꯜꯂꯨꯆꯣ, ꯌꯦꯡꯁꯤ ꯀꯔꯤ ꯑꯣꯏꯕ꯫ ꯃꯤꯇ꯭ꯔꯪꯒꯤ ꯆꯥꯔꯥ ꯑꯗꯨ ꯍꯨꯟꯕꯗꯒꯤ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕꯀꯤ ꯂꯧꯐꯝ ꯑꯗꯨꯁꯨ ꯐꯖꯈ꯭ꯔꯕ ꯄꯨꯞ ꯄꯨꯞ ꯂꯥꯎꯔꯕ ꯈꯥꯃꯦꯟꯒꯤ ꯄꯥꯝꯕꯤ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯅꯤꯡꯊꯤꯈ꯭ꯔꯦꯗ ꯈꯥꯃꯦꯟꯁꯤꯡ ꯑꯁꯤꯗꯤ꯫ ꯃꯁꯤ ꯌꯣꯜꯂꯕꯗꯤ ꯑꯩꯁꯨ ꯄꯩꯁꯥꯗꯤ ꯙꯃꯥ ꯑꯃ ꯄꯥꯏꯔꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯏꯕꯣꯆꯧꯕꯗꯣ ꯂꯥꯏꯔꯕꯒꯤ ꯂꯥꯏꯔꯕ ꯑꯗꯨꯝ ꯄꯠ ꯇꯠꯇꯅ ꯁꯤꯗꯣꯔꯤꯕꯅꯤꯅꯦ꯫ ꯄꯨꯞ ꯄꯨꯞ ꯂꯥꯎꯈ꯭ꯔꯕ ꯐꯖꯈ꯭ꯔꯕ ꯈꯥꯃꯦꯟꯁꯤꯡ ꯑꯗꯨ ꯃꯤꯠꯅ ꯎꯅ ꯌꯦꯡꯅ ꯄꯠꯇꯨꯅ ꯄꯨꯝꯗꯨꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕ ꯑꯉꯛꯄ ꯐꯪꯅ ꯁꯥꯎꯈꯤ꯫ ꯆꯠꯂꯨ, ꯃꯗꯨꯒꯤꯅꯦ ꯏꯕꯣꯆꯧꯕꯗꯣ, ꯃꯗꯨꯅ ꯑꯩꯈꯣꯏꯗꯅꯦ ꯃꯤꯅꯝꯂꯛꯂꯤꯕꯅꯤꯅꯦ꯫ ꯃꯥꯒꯤ ꯆꯥꯔꯥ ꯑꯁꯦ ꯃꯤꯇ꯭ꯔꯪꯒꯤ ꯆꯥꯔꯥ ꯑꯗꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ ꯅꯪꯅ ꯍꯨꯔꯥꯟꯕ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯕꯨ ꯍꯦꯛꯇ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ? ꯑꯩꯅ ꯍꯨꯔꯥꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯗꯤ ꯃꯥꯅ ꯀꯔꯝꯅ ꯈꯪꯗꯣꯔꯤꯅꯣꯗ? ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕ, ꯊꯥꯖꯗ꯭ꯔꯒꯅ ꯆꯠꯂꯒ ꯃꯌꯨꯝꯗ ꯍꯦꯛꯇ ꯍꯪꯅꯔꯨꯔꯁꯤꯗꯅ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕꯀ ꯃꯥꯒꯤ ꯃꯅꯥꯏ ꯇꯣꯝꯕꯒ ꯏꯕꯣꯆꯧꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯍꯧꯅ ꯏꯕꯣꯆꯧꯕꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ? ꯏꯕꯣꯆꯧꯕ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ, ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕ? ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯨ ꯀꯅꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ꯫ ꯅꯪꯒ ꯅꯪꯒꯤ ꯅꯨꯄꯤꯒꯅ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ?
ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯃꯤꯇ꯭ꯔꯪꯒꯤ ꯆꯔꯥ ꯂꯩ ꯀꯥ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯅꯥꯏ ꯇꯣꯝꯕꯅ ꯄꯨꯔꯛꯂꯒ ꯑꯩꯅ ꯑꯩꯒꯤ ꯂꯧꯐꯝꯗ ꯊꯥꯕꯗꯗꯤ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯄꯠꯇꯅ ꯃꯥꯡꯈ꯭ꯔꯦ꯫ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕꯀꯤ ꯋꯥꯔꯤꯁꯤꯗꯤ ꯍꯨꯏꯅ ꯍꯨꯏꯕꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯏ ꯍꯥꯏꯕꯗꯨ ꯇꯥꯔꯦꯅꯦ꯫ ꯑꯩꯅ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕꯇ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯈ꯭ꯔꯤꯕ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯔꯥ ꯂꯩ ꯍꯥꯏꯗꯅ? ꯑꯩꯗꯤ ꯍꯥꯏꯈꯤꯗꯦꯅ꯫ ꯑꯗꯨꯒ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕꯀꯤ ꯃꯅꯥꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯉꯤꯕ ꯈꯪꯒꯅꯤ꯫ ꯈꯨꯟꯗ ꯑꯩ ꯍꯧꯖꯤꯛ ꯕꯤꯆꯥꯔ ꯀꯧꯕ ꯇꯥꯔꯦꯗꯅ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯖꯃꯤꯟꯗꯥꯔ ꯁꯥꯍꯦꯕ ꯑꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯄꯥꯈꯠꯃꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯆꯠꯄꯅ ꯃꯥꯒꯤ ꯃꯊꯋꯥꯏ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯕꯣꯆꯧꯕ ꯑꯗꯨ ꯁꯦꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯅꯥꯗꯒꯤꯁꯨ ꯄꯩꯁా ꯄꯨꯁꯟꯕ ꯇꯧꯗꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯕꯨꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯊꯝꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛ ꯃꯌꯥꯝꯅ ꯑꯁꯣꯏ ꯑꯉꯥꯝ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯊꯥꯒꯠꯆꯔꯤ꯫